ꯅꯤꯡꯊꯧꯒꯤ ꯆꯥꯡꯌꯦꯡ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤ ꯅꯤꯡꯊꯧ ꯑꯃꯅ ꯃꯍꯥꯛꯀꯤ ꯀꯣꯅꯨꯡꯒꯤ ꯃꯤ ꯑꯆꯧ ꯑꯁꯥꯡ ꯐꯝꯅꯥꯏꯕ ꯑꯃꯗꯤ ꯄ꯭ꯔꯖꯥꯁꯤꯡꯒꯤ ꯋꯥꯈꯜꯂꯣꯟ ꯆꯥꯡꯌꯦꯡ ꯇꯧꯕꯒꯤꯅꯤ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯅꯤꯡꯊꯧ ꯑꯃꯅ ꯃꯍꯥꯛꯀꯤ ꯃꯅꯥꯏꯗ ꯑꯆꯧꯕ ꯅꯨꯡꯖꯥꯎ ꯑꯃ ꯂꯝꯕꯤꯗ ꯊꯝꯍꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯣꯡꯁꯣꯡ ꯑꯃꯒꯤ ꯃꯔꯨꯝꯗ ꯂꯣꯠꯂꯒ ꯀꯅꯥ ꯀꯅꯥꯅ ꯅꯨꯡꯖꯥꯎꯗꯨ ꯂꯝꯕꯤꯗꯒꯤ ꯏꯟꯊꯣꯛꯏ ꯍꯥꯏꯕꯗꯨ ꯌꯦꯡꯂꯝꯃꯤ꯫ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯠꯇꯅ ꯅꯨꯡꯖꯥꯎꯗꯨ ꯂꯝꯕꯤꯗꯒꯤ ꯏꯟꯊꯣꯛꯂꯝꯗꯦ꯫ ꯃꯍꯥꯛꯀꯤ ꯀꯣꯅꯨꯡꯒꯤ ꯐꯝꯅꯥꯏꯕ ꯀꯌꯥꯁꯨ ꯅꯨꯡꯗꯨ ꯏꯟꯊꯣꯛꯄꯒꯤ ꯃꯍꯨꯠꯇ ꯅꯨꯡꯒꯤ ꯅꯥꯀꯟꯗ ꯀꯣꯏꯔꯒ ꯆꯠꯈꯤ꯫ ꯃꯍꯥꯛꯀꯤ ꯀꯣꯅꯨꯡꯒꯤ ꯐꯝꯅꯥꯏꯕ ꯀꯌꯥ ꯌꯥꯎꯅ ꯃꯤꯑꯣꯏ ꯀꯌꯥꯅ ꯅꯤꯡꯊꯧꯕꯨ ꯂꯝꯕꯤ ꯐꯖꯅ ꯁꯦꯝꯕꯤꯗꯕꯒꯤ ꯅꯤꯡꯊꯧꯕꯨ ꯊꯤꯅ ꯉꯥꯡꯅꯩ꯫ ꯑꯗꯨꯕꯨ ꯃꯈꯣꯏ ꯀꯅꯥꯃꯠꯇꯅ ꯅꯨꯡꯖꯥꯎꯗꯨ ꯂꯧꯊꯣꯛꯇꯦ꯫ ꯅꯣꯡꯃꯗꯤ ꯂꯧꯃꯤ ꯑꯃꯅ ꯃꯍꯥꯛꯀꯤ ꯏꯟꯖꯥꯡ ꯅꯥꯄꯤ ꯈꯔ ꯄꯨꯔꯒ ꯂꯝꯕꯤꯗꯨꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯅꯨꯡꯖꯥꯎꯗꯨꯒꯤ ꯃꯅꯥꯛ ꯌꯧꯔꯛꯄꯗ ꯃꯍꯥꯛꯀꯤ ꯄꯣꯠꯂꯨꯝꯗꯨ ꯊꯥꯡꯗꯔꯒ ꯅꯨꯡꯖꯥꯎꯗꯨ ꯌꯥꯝꯅ ꯋꯥꯅ ꯏꯟꯊꯣꯛꯂꯝꯃꯤ꯫ ꯂꯧꯃꯤꯗꯨꯅ ꯅꯨꯡꯖꯥꯎꯗꯨ ꯍꯦꯛ ꯏꯟꯊꯣꯛꯄꯒ ꯅꯨꯡꯖꯥꯎꯗꯨꯒꯤ ꯅꯥꯀꯟꯗ ꯁꯅꯥꯒꯤ ꯁꯦꯟꯖꯦꯛ ꯌꯥꯎꯕ ꯁꯦꯡꯒꯥꯎ ꯑꯃ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯁꯦꯡꯒꯥꯎꯗꯨꯗ ꯅꯤꯡꯊꯧꯅ ꯆꯦ ꯃꯆꯦꯠ ꯑꯃꯗ ꯑꯁꯨꯝꯅ ꯏꯔꯝꯃꯤ: "ꯁꯦꯡꯒꯥꯎꯗꯨꯗ ꯌꯥꯎꯔꯤꯕ ꯁꯅꯥꯒꯤ ꯁꯦꯟꯖꯦꯛ ꯑꯗꯨ ꯅꯨꯡꯖꯥꯎ ꯑꯁꯤꯕꯨ ꯂꯝꯕꯤꯗꯒꯤ ꯏꯟꯊꯣꯛꯂꯤꯕ ꯃꯤꯑꯣꯏ ꯑꯗꯨꯒꯤꯅꯤ"꯫ ꯑꯁꯨꯝ ꯇꯧꯗꯨꯅ ꯅꯤꯡꯊꯧꯅ ꯃꯍꯥꯛꯀꯤ ꯀꯣꯅꯨꯡꯒꯤ ꯐꯝꯅꯥꯏꯕꯁꯤꯡ ꯑꯃꯗꯤ ꯄ꯭ꯔꯖꯥꯁꯤꯡꯕꯨ ꯆꯥꯡꯌꯦꯡ ꯇꯧꯈꯤ꯫ ꯅꯤꯡꯊꯧꯒꯤ ꯆꯥꯡꯌꯦꯡ